State Force ta Khut Thadanaba Hairuba Kuki MLA ahom, Kuki Lalhoubana Mapan Thokhalludre, Tangaifadrabadi, Makhoibu Ngak Sennaba Security Advisor da Haigani, CM. More da Ladiba State Force ta Khut Thadanaba Hairuba Kuki Minister amasung MLA anibu, Kuki Militant Group anina kihalakpadagi numit karani, Mapan Thokhalludre thamlure. Makhoibu Ngak Sennabagi mathau tarabadi, chapchana thabak laukhanaba Security Advisor da khangangani haina, Chief Minister N Biren na phongdokre. Nupi lalgi thoram yauba lakiba Chief Minister N Biren da paumishing na hangba wahangi paukhumda Chief Minister na hai. Minister amasung MLA ani aduna State Force ta Khut Thadanaba khangan kiba wafam adu yamna achumba amasung afaba khongthang ne. Madu Hairubagi damak makhoida kihan khangan ba laire haibagi akupa paudi leite. Adubu karigumba adugumba wafam lairabade. Makhoibu mapung phana ngak senanaba security laingak na lakhot ka ne. Lamdam asida ingtha tapthaba puraknaba honaba MLA khudingmak laingak na matik saba security piga ne. Masigi damak security advisor amasung DGP da khangalaga ne. Pausi asina fangba pau na hai Minister aduga MLA ani aduga na saruk yaduna haukiba numit kharanigi mamangda more da leiba ADC guest house ta pangthokiba Kuki singi lup mayam gi mifamda Minister aduna more da leiba State Force da kanagumba lup kharana khut thagani haibasi tawbigano ikoi dringaida SDPO ama leikhidabaga mari leinana miyam neta na hingba ngamdriba phibam ama mayok na re masigumba si Thadanaba Hairubada Khulai paiba Kuki gi lup anidage Minister amasung MLA sing adugi wafam adu yaningdaba phongdokpaga loinana makhoigi mathakta Khut Thagani haiba wafam lakpadage mafam adudagi thorakpa yadana leirakhiba adubu makhoibu saugatpa miyoisingna mafam adudage ngahan ngak selaga puthoroki haina pau asina haire amaromda paumisingda Chief Minister na hai Myanmar manungda hojik oiriba irang asina maram oiraga Kamjonggi Namli area da Manipurgi ngamkhai lansilaklaga Chancellor Lakiba Myanmar macha masing asi lising amaga chamapan lom sukhre makhoigi manungda miyoi lising amaga chatruk lomgi biometric lawba loikhre haujik mafam adudagi miyoi sing adu chaithokandana thamle namli da natana tai mafam sing dasu asigumba khongthang sing laingang na laukhali haina Chief Minister na makhata na phongdokhe haujik leiriba phibam asida miyoi bagi minungsigi yenglaga ana layeng chana thangnaba polam sing pire Myanmar gi phibam phagalakpaga makhoi athuba matamda Maramdamda halankhina ba thabak laukhotkani haina Chief Minister na phongdokhe